Saturday night ki oina sandokjariba Angakpa series adom thajabibra hairiba video asi yengbiriba miyoi singbu ahanba muktada RK production gi maikaidagi khurumjari pot khuding maki mamal lai haibu hairabadi sam houdaba midasu samchet yonchinba yai Messi na Barcelona FC thadokpa matamda thamoi sokna kapkhiba adudi mayamna khangbire adubu mahangna mapi amadi manaton gi mahi taisin khiba tissue paper adu international website amada yonaba thagatle haibasidi adom khangbibra mamal targadi henna ngakani USD 1 million India gi sell da hairagana 7 crore 30 lakh mukne amukasu henna ngakpa wa hairagadi tissue paper adubu yongani haina thagalakliba nupa aduna tissue paper du Messi gi genetic material yawbana leiriba miyoiduna Messi gi clone semba yagani haire nupa aduna Messi na sizinnakiba tissue paper adu dustbin dagi khungatkibane ngasi gi Saturday night Angakpa series ta RK production na puduna lakjari Ngasifaoda Yonkhiba Khwaidagi Mathong Chadaba Angakpa khara Video ama semada matam sel amadi effort change channel asina thagat tariba video asibu download tawbiduna atopa social media da thagat pidana bahajari masida kana gumana download tawraga share tawbiram ladi migi intellectual property amadi copyright norms ku violate tawni mayamna tasingna video asibu thawai hapi khanbiradi like subscribe amadi link oina share tawbiduna pukning thogat piyo RK production na letana asigumba video khudol tamjari Number 1 American actor and film producer Brad Pitt amadi Angelina Jolie gi Shore Brad Pitt amadi Angelina Jolie matam amagi perfect couple ne 2010 gi June da makhoi ani na sor kamsinba likli jar ama nilam lauki hena ngaklibadi madu lupa lising kuthra nipan khare hena sitkhi Number 2 Justin Timberlake ki Luka Aphaw saisakpa Justin Timberlake pu radio station amana interview lauki mafam du da mahakna French toast chakhi French toast adu mahakna tangkhai kakta charga lemhankhi mahaki lukhak French toast adu radio station adu da $1025 haibadi India gi sell da 75,000 mukta yonkhi Number 3 American actress Scarlett Johansson gi manap chichin batisu The Two Night Show kauba TV program amada Scarlett Johansson na tissue amada manaton tasin magaloina na tissue adu gi mathakta sign toksinki Eveda tissue adu USD 5,300 haibadi India gi sell da lakh ahumga lising marfu taret muk sitkhi Number 4 Britney Spears ki chewing gum 2004 da sesakpi Britney Spears na sairuraba chewing gum ama nilam lauki mahakna concert amada sairaga othoklamba chewing gum ni haina thajanaki Eveda chewing gum adu $14,000 haibadi India gi sell da 10 lakhs muk sitkhi Number 5 Canadian actor director William Shatner gi kidney nung William na mahaki kidney dagi takhiba nungbu $25,000 da yonkhi senpham adu mahakna Habitat for Humanity kauba charity amagida dan tauki mahakna Star Trek da litkiba purit amasu $1 lakh hena yonkibani Number 6 Michael Jackson gi underwear mayamna hena thoina sakhangnaraba Michael Jackson gi personal punsi gi phajadaba aronba kya leiri matang amada mahaki mathakta molestation gi case kya sa thaki trial adugi manung channa mahaki amotpa manung fi underwear amabu evidence oina sijinaki trial adu loisin khraba matung misak amana motlaba underwear adu yonge khanki hena ngaklibadi madu leina be misu tholakhi adom thajabibra amotpa underwear adu USD 1 million haibadi rupees 7 crore 30 lakh muk sitkhi ayonba mina ngawba helibra areiba mina hena ngawrira adomna khanbiro Number 7 English singer John Lennon gi maya amurak Lennon na tin chaba maya ama satoklame mahaki mayumda thabak tauba dot jarlet ki machanupi John Lennon gi fan ni madu khangba Lennon na magi maya adu machada pibiu haiduna dot jarlet ta sinakhi jarlet na
tin charaba ya adu 2011 da nilam lauduna $31,000 haibadi India gi sale da lakh kunithoi lising humpu humdoi mukta yonkhi. Number 8. British author, film producer J.K. Rowling gi chokri. Harry Potter khangdaba mi leramloi. Harry Potter ahanbagi series ani adu J.K. Rowling na yamna chamba chokri amada famlaga ikhi. Saklotpa misak amana achamba chokri adu $3,94,000 haibadi India gi sale da karor aniga lakh marfu taret makhai mukta laikhi. Number 9. American actor and musician Willie Nelson gi samandong. Willie Nelson bu sakhangba khudimakna mahakki bindi taba sam khanglamgani. 2010 da mahakna masam kakpada fan kaya ngaknakhi. 2014 da mahakki samandong adu nilam laukhi. Khwaidagi tangba samandong adu $37,000 haibadi India gi sale da 27 lakh muk sitkhi. Number 10. Albert Einstein gi pauta. 1922 ni Albert Einstein Tokyo da Nobel Prize launaba thungki. Mahakna thungluriba hotel adugi luggage thangdok thangjin taunaba nupa aduda pinaba sale Albert Einstein da yauramde. Adubu German marol da Einstein na pautak ama cheda iraga nupa aduda piki. Wahai pareng ama khaki pautak che adu Jerusalem da $1.56 million haibadi Indian paisa da karor 13 ga lakh 38 mukta sitkhi. Haukiba sayol muksida viewers singna khwaidagi hena request tobirakhiba topic khara hairagadi Ronaldo na Juventus thadokibagi maram, Afghanistan update part 3 amadi Netaji Subhash Chandra Bose ki matang asini. Adubu content writer Kavita Hijam masangam dabadagi sayol maraksida video sing thagat jaba ngamjakhidre amasung viewers singi comment reply matam chana piba ngamkhidre. Masigi damak RK production gi maikaidagi viewers sing da warau bidanaba haijari.